ꯂꯥꯌꯦꯡꯁꯪ ꯌꯧꯕ ꯅꯪꯗꯅ ꯀꯔꯥꯡꯒꯤ ꯅꯨꯄꯤ ꯑꯃ ꯍꯤ ꯃꯊꯛꯇ ꯑꯉꯥꯡ ꯎꯅꯈ꯭ꯔꯦ꯫ ꯀꯔꯥꯡꯗꯒꯤ ꯅꯨꯄꯤ ꯑꯃ ꯑꯉꯥꯡ ꯎꯅꯅꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯈꯠꯅꯕ ꯍꯣꯠꯅꯕꯗ ꯍꯤꯒꯤ ꯃꯔꯝꯁꯤꯡ ꯐꯨꯝꯅ ꯊꯠꯈꯤꯕꯗꯒꯤ ꯀꯪꯐꯥꯜ ꯌꯧꯕ ꯉꯝꯗꯅ ꯍꯤ ꯃꯊꯛꯇ ꯑꯣꯏꯅ ꯑꯉꯥꯡ ꯎꯅꯈ꯭ꯔꯦ꯫ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯍꯤ ꯃꯊꯛ ꯑꯗꯨꯃꯛꯇꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯝꯕꯤ ꯊꯣꯡꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛꯇꯥꯛ ꯃꯌꯥꯏꯗ ꯍꯤꯗ ꯑꯉꯥꯡ ꯎꯅꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯊꯥꯡꯒ ꯑꯦ.ꯁꯤꯒꯤ ꯀꯔꯥꯡ ꯆꯤꯡꯖꯦꯡ ꯂꯩꯀꯥꯏꯗꯒꯤ ꯍꯥꯎꯕꯤꯖꯝ ꯑꯣꯡꯕꯤ ꯏꯔꯥꯟꯇꯥꯕꯤ ꯆꯍꯤ 23, ꯃꯄꯨꯔꯣꯏꯕ ꯍꯥꯎꯕꯤꯖꯝ ꯑꯕꯨꯡ ꯆꯍꯤ 25 ꯀꯧꯏ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯅꯤꯁꯨꯕ ꯃꯆꯥꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4:40 ꯔꯣꯝ ꯇꯥꯕꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯔꯥꯡꯗꯒꯤ ꯊꯥꯡꯒ ꯍꯧꯔꯦꯟ ꯆꯤꯡꯖꯥꯡ ꯕꯣꯠ ꯃꯈꯣꯡ ꯍꯤꯊꯥꯐꯝ ꯑꯁꯤ ꯐꯥꯎꯕ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 1.5 ꯔꯣꯝ ꯂꯥꯞꯄ ꯃꯐꯝꯅꯤ꯫ ꯀꯔꯥꯡꯗꯒꯤ ꯍꯧꯔꯦꯟ ꯆꯤꯡꯈꯣꯡ ꯐꯥꯎꯕ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯅꯨꯡꯁꯤꯠ ꯁꯤꯠꯄꯅ ꯃꯔꯝ ꯑꯣꯏꯕꯅ ꯐꯨꯝꯅ ꯍꯤꯔꯝꯒꯤ ꯂꯝꯕꯤ ꯊꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯪꯐꯥꯜ ꯌꯧꯕ ꯉꯝꯗꯅ ꯍꯤꯗ ꯑꯗꯨꯃꯛ ꯑꯉꯥꯡ ꯎꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯥꯡꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯏꯔꯥꯟꯇꯥꯕꯤ ꯃꯁꯥ ꯋꯥꯏ ꯁꯪꯗꯕꯒꯤ ꯗꯣꯛꯇꯔꯗ ꯃꯇꯝ ꯆꯥꯅ ꯆꯦꯀꯞꯅꯆꯤꯡꯕ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯗꯣꯛꯇꯔꯅ ꯊꯥꯔꯛꯄ ꯃꯇꯝ ꯈꯔ ꯉꯟꯈꯠꯅ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯃꯕꯨꯛ ꯌꯦꯛꯄ ꯊꯤꯟꯕ ꯍꯧꯔꯛꯄꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯒ ꯄꯨꯈꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯁꯤꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯨꯝꯗꯤꯁꯤꯡꯅ ꯂꯝꯕꯤ ꯊꯠꯈꯤꯕꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯃꯇꯦꯡ ꯄꯥꯡꯂꯨꯕ ꯊꯥꯡꯒ ꯄꯤ.ꯑꯩꯆ.ꯁꯤꯗ ꯅꯔꯁ ꯑꯣꯏꯕ ꯍꯩꯁꯅꯥ ꯃꯦꯝꯆꯥꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯃꯍꯥꯛꯅ ꯗ꯭ꯌꯨꯇꯤ ꯂꯣꯏꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯍꯤꯗ ꯑꯉꯥꯡ ꯎꯅꯕꯒꯤ ꯄꯥꯎ ꯑꯗꯨ ꯃꯤꯑꯣꯏ ꯑꯃꯅ ꯇꯝꯂꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯉꯥꯡ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯃꯥꯗꯤ ꯊꯣꯏꯗꯣꯛꯄ ꯀꯔꯤꯁꯨ ꯇꯧꯔꯝꯈꯤꯗꯦ꯫ ꯈꯨꯗꯛꯇ ꯃꯃꯥ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯕ ꯄꯨꯅꯕ ꯐꯥꯔꯁ ꯑꯦꯗ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯣꯏꯔꯥꯡꯗꯒꯤ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯅꯕꯗꯒꯤ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯒ ꯕꯤꯁꯦꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫